Lakhipuronline puthok saba December ki tang ahum leibak pokpa numit ki Khomjinba Pao tabirasi ahanbada maroi Pao Jiribam ki tamthiraba mihata laikhidraba makhoi nipan gi lana thoram miyam gi khongset kaloina na pangthokre thiba phangtana leiriba Laisram Komol Babu gi matangda WMC Manipur unit na khongjang changsiliba ima singi awabada saruk yakre Ain kaina inner line permit pairaga Manipur da changlak lambani haiba miyo kunmapan phare maduda chenaba official amasu thabak tagi suspend tawkre Kasar jila gi saljaprada thihumba gi thabak chathabada yamkraba yaba tablet phare Ketrimi Madhavi gi sereng lairik thamoi machet Agartala da sufongkre Tripura gi sagnairaba aiba Langonjam Birabangol amadi Langonjam Ongbi Minadevi bu Naron Korirol Siluk ki sanglenda taram nokre amasung district level mini boys tournament ki final da KMYC na champion aduga CKC na runners up takre Haujik mapungoi Pao tabirasi Jiribamda kuki jo khulai paiba singna tamthiba mihata harpi kraba Maibam Keso Maitei, Laisram Baren Mitei, Jurembam Rani, Telem Thoibi, Laisram Haitombi, Telem Thazamanbi, Laisram Lamnganba Amadi, Laisram Chingkai Nganbagi, Lana Thoram, Joint Action Committee Amadi, Laikhidraba Singi Imung Manungna Ngarang, Jiribam gi Babu Parada Leiba, Lamlen Community Hall Kam Kangsangda, Lana Thoram Pangthokre, Laikhidraba Singi Thawaina, Ing chingna mapugi khoya khada leirunaba miyam gi khongset amasu Jiribam gi mayolda sin thungna chatki miyam gi khongset asi Jiribam Higher Secondary School dagi hauraga Irabot Complex Jiri Ima Kaithel Kalimai Mamang amadi National Highway Kuntra Babu Para lambi da chattuna loisinki miyam gi khongset asi da Jiri miyam amasung mahiroi kayana Laikhidraba singi maphamda ikai khumnaba utpagi khongset adu da saruk jakhi Amadi, Madam Keso, Anibu, Nangmayna Katna Matung, Maynung Dalang Sindina, Tangkina Hatkiba, Masita Sulatana, Targangi, Awa Nungai Masak Hamza Riba, Ima Baba Haba Kova Hizad Riba, Pitliba, Khani Panta Pariba, Lashram Lang Number, Nunana. Apapi mama, Haitombi, Mayamba, Tinkanganda, Nabo, Yurimba, Paduna Pugiki, Makut Chalaba, Upali Zadraba, Nupilang Taruk Adubu, Miyoy Bagi Minusi Wang Mada, Ospia the Makai Oda Matunya, Asiba Hatawada, Baraki Tienda, Matang Thada Kiba, Salam Chat Tupugi Pong, Karam the Power Sige. November ki kunmanga da leimakhong da leiba Yangkai Teret Suba Mountain Division Army Camp da thabak suba changkhraga chayol ama henjelaklaba phawba thiba phangdana leiriba Laisram Komol Babu gi matang da ngarang ningthokaba numita World Mitei Council Manipur unit na mapamaduda ima singna ahing nungthil jarektuna Komol Babu bu tekta kaidana puthok pinanaba kapsa laujatuna leiriba sida mateng oinanaba chana thaknaba khara piduna tengbangkhre loinana Tharomasigi damak WMC gi chairman retired colonel Gokul Chandra Singna CL su mateng pangpiduna WMC Manipur unit ki president Yumkhaibam Siamna luchingduna unit asigi executive member sing yauna maphamadu da chatuna thauna hapkhre haina WMC gi information amadi publicity secretary Mutum Gunathona paudam lagde nakalamarom army gi maigei helicopter drone amadi atai resources jinatuna Kamal Babu bu paksana thibagi khongjang changsin khre haire JSC gi maigei dagi su makhatana akan ba khongjang changsin khre haire Kita katuwa laba imay bensin na si tumba sa bakangna. Hayri the Mio si nasi India government, the Manipur government da Layu Central Post ki matakta. Hing na piga do ni hado punggol ng sila presida. Wala may kong sige may kay Manipur ki as a president lamawena. Ano ko Gokul Chandra
Lieutenant Colonel Ma Masamakna Miyam Awaw da Quick to Saru Yazari Hena I put a number of Kitan Puraga Laksabani Miyam Pedigani Assistant Jariba United Sing Lady London City Committee Sansu Khomjinba Pao World Metal Council International level da Kuna Angamba Matin support of the Hero. Ain kaina inner line permit pairaga Manipur da changlaklamani haiba miyoi kunmapan phare aduga masida chenaba official amasu thabaktagi suspend tawkhre ngarang Manipur gi CM secretariat ta pangthokiba pau gi mifamda CM Nongthomam Birena hiramasigi matang da haikibada mayang imphal gi mafam amada leiba achapot sabam amadagi police na thi humbada Bangladesh machani haina chingnaba miyoi kunmapan phare aduga maduda aina yada bamongda ILP pirambani haiba official amasu suspend tawre haire contrast ko yam reliable source ma phangba yam reliable source ma phangba dagi some Bangladeshi oini hena chingnaba khara ekoi kenoda mayang imphal da bakery sabagi pam khara da smaina wak toroga leire dukan toroga leire na pau phangode ge koi tari kuntha da koina mayang ifal bengun gi sida da hariba LP gi check si tobuni police na to pan masida da mi kumapan ni koina phangbase moje assam gi address aadhar param asam karai assam gi citizen warmbe bangladesh gi citizen warmbe ma assam na yengjar sunu akoi gi dia akoi sai da akoi gi permit pirami bu su lale pirami bu kangbu su lale aduga madugi moi gi de thoyong na bu maran bu leram de hari bu ko adubu rules na norm se ya da min moi de koi tinto oga ngasi atheng bada jiri bam yoguni aduga assam gi silchar gi policing da sinaraga moi gi where about moi assam government da koi handover to Assam Police na drugs ke mayokta changsilakpa khongjangi saruk ama oina Kasar jila gi Salchaprada ngarang thi humbagi thabak chathabada yam khraba yaba tablet phare Kasar gi SP Numal Mahatana luchingwa khutpu asina truck macha ani dagi alu bora marakta lotuna puramba box tarani thoigi manungda yaba tablet lakh amaga lising kun phare Pharaba nisagi polam sing asigi kaithel gi mamal lupa crore kunthra taruk oigani haina panari Khongjang asibo Assam gi CM Dr. Himanta Biswa Sharmana thagatpa phongdokre অসমৰ মাননীয় মুখ্যমন্ত্ৰী ডাঙৰীয়ে অসমখনক সম্পূৰ্ণৰূপে ড্ৰাগছ মুক্ত কৰিব বিচাৰিছে আৰু তাৰ কাৰণে আমাৰ এই নিৰন্তৰ প্ৰচেষ্টা আছে আৰু যোৱাকালি এটা বিশেষ সূত্ৰৰ পম খেদি আমি ড্ৰাগছৰ বিৰুদ্ধে এটা অভিযান আমি আৰম্ভ কৰিছিলোঁ আৰু শিলচৰ থানাৰ অন্তৰ্গত সালচাপ্ৰা অঞ্চলত আমাৰ এই বিশেষ পুৱতি নিশাৰ পৰা এই অভিযান চলিছিলে আৰু এই অভিযান কালত আমি বৃহৎ সংখ্যক পৰিমাণৰ নিচাযুক্ত সামগ্ৰী জব্দ কৰিবলৈ সক্ষম হৈছোঁ গোটেই অভিযান কালত আমাৰ দুখনকৈ টাটা ইন্ট্ৰা গাড়ী আমি জব্দ কৰিছোঁ তাৰ পৰাই আলুৰ বস্তাৰ ভিতৰত লুকাই ৰখোৱা বস্তাৰ পৰা আমি 12টাকৈ পেকেটছ গোটেই পেকেটছবিলাকত 1,20,000 ইয়াবা টেবলেট তাৰ পৰা আমি জব্দ কৰিছোঁ এই গোটেই নিচাযুক্ত সামগ্ৰীৰ দ্ৰব্যখিনিৰ আজিৰ সময়ত তাৰ চুৰাং বজাৰত তাৰ মূল্য প্ৰায় 36 কৰোৰ হ'ব Khanganjaba ma Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layengi damak maming leiraba Dr. K ana layeng gadori arthritis paralysis diabetes prostate ki problem kidney da nung leiba amadi liver chauthokpana singbagi damakta Dr. N Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung 6 phawba layeng gadori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung ani dagi numidang wairam pung 6 phawba layeng gadori adongi khudongchaba matungina mobile number 9612167161 number asida mangjauna na booking tobina naba
Lakhipur West Bazar ki PHC manakta leiriba Health Care Pharmacy ki maikei ki khangalakli. Tripura ki Sagnairebi AIB amadi social activist Dr. Khetrimai Madhavi ki Thamoi Machet Agartala da Suphongkre Patriotic Writers Forum Tripura branch amasung Lamyanba Sangstha ani na kusamnaduna December ki tang ama Agartala ki North East Center for Oral Literature Nekol ki conference hall da pangthokiba thorum amada mahaki ahanba sering larika sifongki thoramda Manipur Art and Culture loisengi director oibirambi K Sobita Devi na chief guest oikhi Tripura ICA ki hanagi assistant director L Kumar na mayai tangba laukiba thoramadudha Manipur State Central Library ki chief librarian R.K. Urmila Devi na guest of honor oibikhi Lamyanba Sangstha ki chief advisor Wangkhem Birumangol na larika dunai na bikhi larika si nambagi achangba senpham pumnamak Patriotic Writers Forum Manipur na puthoktuna mateng pangki bani haire thoramda forum ki Tripura State President Gurumai Biplop Sharma su saruk jakhi haina Agartala tagi phangba pawasina haire Manipuri Sahitya Parishad Assam ki nauna khalaba Kasar district amadi Silchar branch committee ki wasak lobagi thoram ngarang December ki tang ani Sri Sri Govinda Mandir Tarapur Chanmari Road Silchar da pangthokre thoram asida president oina Y Prafulo amadi chief guest oina Dr. Furit Sabam Birmani loinana Kangabam Santi Kumar Naurem Rajen IS Tingkom na chingba saruk yakhi thoram atuda retired SCS Kangabam Santi Kumar na wasak cherol pathokan ki thoramda S Subhankar S Haridas N G Brajalal L Champalal A Chan Mani KH Krishnamon na chingbana maruiba wafam kaya phongtokhi thoram asida mathang chahi gi pangthokotaba thabak thoram singi maramda khanani na bakaloina na warep kaya sulokhi thoram gi aroibada parishad ki Kasar district secretary N Dhiren Singhana thagatwarol piduna thoram adu loisinki Tripura ki Sagnaiba Aiba Langoljam Birabangol amadi AIB Langoljam Ongbi Mina Devi Barak Tampak ki Khomjinba Lakhipa ki saruk ama oina ngarang December ki tang ani Naharol Khorirol Siluk ki sanglen da taram nokre Siluk ki president Thoksom Bisana na thorom mapu oiduna pangthokiba taram nokpu ki thoramda Aiba AIB ani galoina na Manipuri Literary Society Assam ki president Daisram Banglemba Dais ke leiteng oikhi thoram asida khaidem kanta CH Mohan Singh Tahir Sajabam na chingba miyoi sing na wangang ki Langol Jam Biramani masana iba larik tara humdoi phongkre aiba si Kamini Kumar Gold Medal Omullo Snehalata Sahitya Puruskar Thiam Ibo Chobi National Award na chingba phangkre thoramda Siluk ki BP Konthaujam Nandababuna Lingyan fi khudol tamduna ikai khumna bodki Siluk ki president na Siluk ki phongkraba Sephong Singh khudol tamki Aiba L Biramangol na masana iba larik taret su Siluk ta khudol tambiramki thoramda Siluk ki secretary Wahengbam Binoy Kumar na taramna okpa amadi thagat wahi lanthokhi le dona su tattana paudamli sanjay gu le paletriba langi pao thokhan mindraba thodok singi ma pao phiyong kuktuna thamliba thawayawdra bhachang singi maratta thiri mapana machabu leimaida Milal Assam amadi Maifa gi lamjing makhada Putikhalda numitarani ki oiba mitei mayek tambi takpi gi thoram gi certificate ngarang yenthokre thoramda ke tolomu Thangjam Brojen president Maifa Seram Herajit president Milal Assam Bijoy Singha Nongthumam Binod N Romita na chingbana dais ta phamki thorom gi wahaudok piratuna Seram Herajit na haikibada aikoi gi imalon Assam Sarkar na associate official loan oina masak khangbi bagaloina na aikoi gi mitei mayek asisu Assam Sarkar na school da tamba yaragani hairak pasi Assam da choina khundariba aikoina masigi kana balona na ba honamina si haike Bijoy Singana loan amasung mayek chakhona na ba honabiriba Maifa gi chilinau singbu thakat ki numirasi gi thoromda punna certificate kuntra humdoi yenthokhi haire Sonai Kendrada Nauna Tillaba Nis Lakhipur Sabramaina ki Khunja Singa
Congress Luchingba Dr. Maimom Santi Kumar ga unaduna sakhang maithang nakre. Dr. Ziaur Rahman Chaudhuri gi sangai da phamkiba mifamda Maulana Hussein Ahmad na mifamapu oiki. Ahan bata potharaba GP President Dema Khan na wahaudok piraduna Mitay amadi mitay pangal furup ani asina punsilabadi lakriba lising aniga kuntaruk ki Bidhan Sabha Mikhalda MLA chamaga kuntaruk ki manungda mitay lon ba MLA amasoyduna kahan mangamgani haike wapam asibu sawgaladuna Hafi Azad Abdul Hanif amadi Dr. Ziaur Rahman Chaudhuri na chingba miyoy singna wangangke Makoina haukibada soikiba kayabu kautoktuna anoba samaga loinana tungi mirol kidamak khallaga aikoi wakal chungsinnataba yadre aikoi gi mihut puthokta yadre haike tinkiba miyamna aikoi amata oina punna khulaw lawminaduna sonaidagi Dr. Maimom Santi Kumar bu Congress ki ticket phangnanaba honaminasi haiba ware blokki mifamna makhatana Dr. Ziaur Rahman bu lagliba panchayat mikhalda ZPC gi mirep oina puthokpa amadi Congress Party ki ticket launanaba honaba hainasu yanakhi Dr. Maimom Santi Kumar na handakti miyam ga loinana khongjang jangsinina bagi matam yore miyam na puthokpa mihut oizage Congress ki ticket mitei machada piraknanaba honaminasi haike mifam aduda TH Stone Singh N Ranjit Nazir Hussain Raju Maipam amadi Sarat Sapam na chingba miyoy singna saruk jakhe All Jiribam Sports Association AJS in Sinduna Jiribam Higher Secondary School ki sanapungta chatharakiba chahi tarahomdoi makhagi district level mini boys tournament lisinganiga kunmari ge ngarang sanakiba final match da KMYC na CKC bu goal ahum amada maithiba piduna KMYC na tournament asigi champion aduga CKC na runners up takre tournament asigi CKC ki sanaroi Asadul Hussain na Best Player ki manab lauke match adu Aziz Haider KS Nilkamal Iqbal Hussain amadi O Rajan Singh na conduct tobiki final match asigi manamatum yenthokpagi thoramda All Jiribam Sports Association AJS ki President M Brajakantana Chief Guest aduga AJS ki Vice President Y Ashok Kumar na thoromgi President oike loinana final match asigi champion runners up takraba amadi best player gi sanaroi singda manamatum yenthokhe Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuro Massage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap singasina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khudingmakna hakchang phana lainanaba steam bath amadi panchakarma tawbiduna hakchang gi hu chenba toxin lauthokpa yai lengsin birago Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395732456 number asida call tawbirak na maning singjari বাচ্চারা হ্যান্ডিক্যাপ আর এনার্জি হিলিং সেন্টারে আগে তো তাই সব তুলতে পারছে না হাতত ব্যথা আসলো এখন তোরা বাঁকা দিয়েছে পাউটাও পারতে পারে আগে পাউটা ভাড়া থাকতো পাউটা ভালো করে ফালায় হাতটাও একদম বুট করে রাখতো এটা এখন এমনি এটা করতে পারে আমার নাম প্রদীপ কুমার সিনহা আমি বজরু থেকে আইসি স্যারের কাছে ট্রিটমেন্ট করার জন্য আমার ব্যাক পেন ছিল আমি অনেক জায়গা দেখাইছি দেখায় ট্রিটমেন্ট করাইছি মেডিসিন দেখাইছি কোনো সাকসেস হয়েছি না স্যারের কাছে আয়া আমি 20-21 দিনের ভিতরে আমি সাকসেস হয়ে ঠিক মতো আমি যাই আর কি আমার বাড়ি Nungairaba Pao Kasar Pular Tolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matingna atomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengana bagi tamak ngasimak lengsin birago
Senior Consultant, Yoga, Acupressure and Physiotherapy, Specialist in Ortho and Neuropain, Dr. S. Chandrababu Singha, Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Kasarasam. Nomaizing natabada numit kudingi ayuki pung mapandagi, numitangi pung teret phoba layangzari. Mobile number 8638-078821. Hairiba number asida layang balakpagi mangoinana appointment book tobinaba khanganjari. Aroibada maruoiba pau amukhanna. Jiribam gi tamthiraba mihata laikhidraba makhoi nipan gi lana thoram miyam gi khongset kaloinana pangthokre. Thiba phangtana leiriba Raisram Komol Babu gi matangda WMC Manipur unit na khongjang changsiliba ima singi awabata saruk yakre. Ain kaina inner line permit pairaga Manipur da changlak lambani haiba miyo kunmapan phare maduda chenaba official amasu thabaktagi suspend tawkre. Kasar jila gi Salchaprada thihumbagi thabak chathabada yamkraba yaba tablet phare. Ketrami Madhavi gi sereng lairik thamoi machet Agartala da sufongkre. Tripura gi sagnairaba aiba Langonjam Birabangol amadi Langonjam Ongbi Minadevi bu Naron Khorirol Siluk ki sanglenda taram nokre amasung district level mini boys tournament ki final da KMYC na champion aduga CKC na runners up takre. Lakhipur online YouTube channel gi pau sanduk chaba ngasigi oinadi matang asidaloi jare.